Chatharakliba Numit Ninigi attack Aduda Iran gi nuclear plant Nakna target Tourakkhi. Iran gi Ministry of Health ki maikaidagi ngasi phongdorakpa warolda haukiba numit nini asida USA na leibak adugi tongan ba province mangada Chatharakliba attack ta yamdrabada miyoi 13 shikre aduga atopa humdra nipana bana sokpa nangki hairaduna strike aduda Iran gi nuclear plant leifam amagi manakta target tawnarakibani haina phongdokhi. Ministry gi wangang loy Hossein na phongdorakpada sokiba miyoi sing adugi manungda nifu taret amadi hospitalized chawduna leiri aduga ataina discharge chokre hairi. Marak asida USA gi maikaidagi phongdorakpada Iran gi mathakta makoina Chatharakliba numit nini gi oiba attack aduda punna military target maudra henbaromna hit tawba ngamki hairi. Hariba strike sing adu US ki President Donald Trump na order tawrakkibani. Target sing adugi manungda Iran gi air defense system, coastal surveillance assets sing, missile amadi drone paifam sing, naval capability sing loinana Iran gi samudra khongbal paringda laiba military logistic infrastructure kaya su yawi hairi. Trump na Turkey da pangthokpa NATO gi summit saruk yaruraga mayumda halakpagi lambelda mahaki social media platform oriba Truth Social da irakiba warol singi manungda karigumba Iran makhata na Strait of Hormuz da attack chatharabadi hena khudong thiningai oigani haina phongdokhi. Ceasefire lainaruraba matungda nauna khuthuknabagi thodok amu lakliba asi maruoina nakal anina amana amabu ceasefire thugaiduna maral sinari. Iran gi Foreign Minister Abbas Araghchi na phongdokkibada leibak aduga USA ga khuyek pinakiba MOU da Israel na Lebanon da attack chathadaba haiba wafam da yauribani adubu madugi kangnon thugaiduna attack chathaba lepkide madugi pakhumoina Gulf da leiriba US ki air base sing da attack chathakibani. Amarom da US ki Vice President Vance na phongdokkibada Iran Strait of Hormuz da attack tawrakpadagi lakkiba khongthangni hairi.